ngasai AYUK Shakhangdaba singna Uripok Khaidem Leikai lane number 2 da Leiba yum Amagi Thongal da bom Thamjillamle Shakhangdaba singna bom Thamjillamle ba adu khomdram promote jahini futaret apokpa KH Nandakishore gi Thongal dani mahak Haibong Pokpi Lairen Kapi Upper Primary School the primary teacher oina leibani presna phangba paw amaki matung ina ngasai AYUK pung taruk makhai rom tarakpa dwaida khomdram promote ki apokpa KH Nandakishore gi mahakna ayuki walking chatnanaba thorakpada mahaki thongalda bom adu taduna leinamba thengnarakibani hairi bom thamjillambagi paw adu hek phangbaga Imphal police station gi team ama mafam aduda laktuna bom adugi phibam yangsilaba matung laukhatlaga pukhi thaudok aduga mari leidana khomdram promote na hai ngasi ikhang khangaudana yumgi thongal maktada bom ama thamjillambagi thong asi nungaijade mi kungna taba yumlakta bom thamjinduna aki akhang pibagi thabak asi tawbiganu wari sanlingba leirabasu punna phaminaraga wari sanaduna wairosin purakpa yai matungda asiguma bom thamjillambagi thong asi tawbiganu haina mahakna makhatana phongdokhi ado ngasi ikhang khangaudana aibda gate da hand grenade ama lerme kanana karigi damakta thambiramino haibusu koi bhat tadre aduna hainingba kuningba leirasu phaminaraga adum reproduction por yabani adu gate ta kaida wom nung thambidana tawambase pasimadi thamoi kitang nuai jeti haitare anu masi matungda mona tawbiganu aina media I thong thajeri